Brindana miyam da sengdokadabane TUC Sahi asigi May 3 dagi hawrakiba irang asida Torbung JP da laiba mitaygi yumsing Arambay Tengol na may thadokpani haina Thaunauzam Brindana mobile phone da miyoy amaga wari sanabagi audio viral oiriba wafam adu Yumpham yaugdaba wafam ne Mahangna phongdokiba wafam adugi matangda lakliba December 13 fawbagi manungda miyam da sengdokadabani haina Torbung United Club TUC na phongdorokle Fogoksaw ikay mamang laikay community hall da ngarang paumisinger unabada TUC gi secretary Thangjam Romesh na hay Thokliba irang asi hek hawrakpadagi ngasi phawba Brindana Torbung GP asida nongmata su lakhidre Numit aduda mitay gi lanthum mangaliba si kukising na makuta matik saba kulay kaya paiduna laklaga hawkhibane Kukising bungak thok na ba lambi da thoktuna leiringai sairakta Kukising na narol da changlaglaga mitay gi yumsing may thaba hawrakibani hay basi Torbung GP gi miyam na khange Asuk luraba tanfam asida Arambay Tengolbu Manipur miyamda lana uhanana bohona bigano Asigumba mathong huktaba yumpham yaugdaba wafam asi matungda mugana tawbigano Lakliba December 13 fawbagi manungda miyam khangna sengdokadabani haikhe Paumi-singa unabaduda saruk yakhibi Phogokchaw ikhaidagi konjengbam eventnina Irang hawrakiba numit aduda Arambay Tengolna matam sana maikay asida yawraklamba thoklabade Torbung GP da kukisingna yum may thaba ngamlamloidabani haikhe Brindana mathong huktaba wafam thamlagliba si Torbung GP gi miyamna hakchina lawi haina phongdokhe